Komputare lak suba Manipur kanba numit pangthokre hauzik oirba Manipur gi saktam asi puroknaba hotnabada lamyanba irabot na lawkiba thaudangbu nawhongna na ningsingre. National Revolutionary Front na kaukiba Manipur ban na mahausagi punsida chawna akaiba pikre. Amasung Nailit Akampata Solar Amadi Renewable Energy gi akhanaba Skill Development Training Program Surya Mitra Haudokre. Mayamu Kurumzari Adom Yangbir with Impact News ni Prime Time Manipuri News Bulletin Day Kaidem Jentizina Huzuk Punja si Faub gi Merbe Pausing Mayam the Pizari. Irawat Celebration Committee Manipur na sindu na ngasi Irawat Park Chalaw Lamlay da Humputare Lak Suba Manipur Kanba Numit Pangthokre. Ngasi ki thoramadu da CPI Manipur State Council ke Secretary Dr. M. Narana Pungdongbam da leiba Pungdongbam Ghatna gi Phurada gi Maira Churaba matung da Thaumi Kayana Chalaw da leiba Irawat Park tamna laktuna khongchat amasu chatki. Khongchat loirba matung Irawat ki ningsing khubam da leishu katki. Loinana Park asimakta da leiriba mamang Chahida Laikhidraba Hanagi CPI gi Minister Phairoijam Parijat ki khubam dasu laikatki. Ngasigi thoramadu gamari leina manga super state level blood donation came amasu Irawat Park Chalauda Hematology Department, Janims All India Youth Federation, Manipur State Council amadi All India Student Federation Manipur na sinduna pangthoki. Ngasigi blood donation came aduda punna donor chamaga yankhai mukna idan tauki. Ngasigi thoramadu da Irawat Celebration Committee gi Secretary L. Sonit Kumar na Impact News da phongdorakpada matamdu da India na ning tamlaba matung da North East ki mafam kayabu reorganize tawnaba hotnarakpada Manipur, Tripura, Lusai Hills amadi Kashar District pulaga Silchar da konong oiduna Purvanchal haiba state India gi manung da thamnaba hotnaramki. Matamdu da Jananeta Hizam Irabot na luchingduna Purvanchal state sembagi mayokta yamna akanba moong da kholaw kaya sulawki. Sonit Kumar na makha taroduna matamdu da Jananeta Hizam Irabot kumba luchingba ama lairam drabadi ngasi hauzik oiriba Manipur asimaki apunba saktam asi lairam dabusu yai haiki. Irabona adum Purvanchal Pradesh sem na bhona matam da mana yelam da batarabadi mana thengram da batarabadi ekhoi Manipur se jila amagi thakte lairam gani ekhoi adum ekhoi lon maung gani ekhoi culture kari oram gani ekhoi tradition kari oram gani Maramasina Manipur gi apun magi saktam kanbada khwaidagi maru oiba Manipur gi takak ase masi adum communist party gi lamjing makha da leiriba eko Irawat Celebration Committee na ngasi si ampak sauna sumunu bidase masi ekoi palon tauribani Laumi Sinmi apun bolob Lauksal Manipur gi President Mutum Churamani na Manipur gi law ubaya ba lawfam singbu manghalaga mapalong gi chinjakta mipal tangna ba silibra haina lengak loi singda hanglakli Wapamasi Lauksal Manipur na sindu ngasi Pungdongbam Imphal East da pangthokiba humputare lak suba laumi gi numit ki thoramda Mutum Churamani na phongthokibani ngasi ki thoramadu da Pungdongbam da leiba laumi ningsing yumbi da laisu katpaga loinena lamdamadong gi laumi singda pambi chara kyasu yanthoki Lauksal gi President Mutum Churamani na makha tana Impact News da phongdorakpada hairiba numit asi Pungdongbam gi thaudok amadi India gi Phibanungda tin khibagi matamdugi Manipur gi iningthau Buddha Chandrabu nam haduna sign tahon khiba numitpu ningsingladuna pangthokpani haina phangdokhi Low Ubanatana Sinpam se Atopa Hinaragraba, Lopam Singse, Mangalagam, Lopam Singse, Mutalakanda, Mipan Tangba, Migi Matin Yaudraga the Himbanga Moy Haiba, State Ama, Wahanaba, Akoy Lenga Loy Singina, Silabra Haibase, Masi, Akoy, Losana, Lose, Low Singubagilam, the Sapal and Gadabani Haina Ladiba, Agriculture Department, Atamna Mutat Nabra Haibase, Losania, Paujabani, Agriculture Marila, Agriculture Department, Palm se, Nipugi Matak Lerame, Ado Hojiki, Subnagi. Ahum Kaktangaire. Agriculture Department is South Halakanda, Ekoi, Blamdam Siki Miam Simipan Tang, the Blamdam Mamu, Wagadavani. Manipur Lomi Marup na Sinduna Lomi gi numit Manipur Kanba numit ki, Humputare lak suba kumon thoram ngasi ya school da leiba Manipur Dramatic Union gi hold the su pangthokre. Thoram gi sarukam oina Irabot ki saktam da haikat laikat tamki. Lamdam sigi Lomi singi damakte Irabot na tauramba thabak singbu thoramadu da saruk yakiba singna singthanaki. English nga Chamapal ga Nifunipan gi ning asigi numit asimaktada lamyan ba Irabot na mirot oirakliba maramna ngasigi numit asi puwari da amadi rajniti da yamna maru oiba numit amani haina Manipur Lomi Luki Secretary Thaunaujam Sarat na Paumi Singda Phongdokhi
ꯏꯔꯥꯕꯣꯠꯅ ꯇꯧꯔꯝꯃꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯑꯩꯈꯣꯏ ꯄꯦꯟꯗꯤꯡ ꯑꯃ ꯆꯥꯎꯅ ꯂꯩꯔꯤꯑꯅ ꯈꯟꯕ ꯃꯥꯏ ꯊꯕꯛꯁꯤꯡ ꯑꯝꯇ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤ ꯃꯥ ꯍꯧꯗꯣꯛꯑꯝꯕꯗꯅꯤ ꯃꯥꯅ ꯄꯥꯝꯃꯝꯃꯤꯁꯦ ꯑꯩꯈꯣꯏ ꯂꯧꯃꯤ ꯃꯌꯥꯝꯒꯤ ꯃꯥꯒꯤ ꯔꯥꯏꯠ ꯐꯪꯕ ꯅꯤꯡꯇꯝꯕ ꯐꯪꯕ ꯍꯥꯏꯗꯤ ꯂꯧꯃꯤ ꯃꯌꯥꯝꯒꯤ ꯃꯆꯥ ꯃꯁꯨ ꯅꯥꯕ ꯃꯇꯝꯗ ꯂꯥꯌꯦꯡꯕ ꯉꯝꯕ ꯂꯧꯃꯤ ꯃꯌꯥꯝꯒꯤ ꯃꯃꯥ ꯃꯄꯥ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕ ꯉꯝꯕ ꯂꯥꯏꯔꯤꯛ ꯇꯝꯍꯟꯅꯤꯡꯕ ꯃꯇꯝꯗ ꯇꯝꯍꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯏꯝꯄꯣꯔꯇꯦꯟꯁ ꯃꯌꯥꯝ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯃꯨꯞꯃꯦꯟꯁꯦ ꯆꯠꯊꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ National Revolutionary Front ngasi Manipur da kaukiba banna maram oiduna mahausa gi punsi da chawna akaiba pikre banna sina maram oiduna ngasi government ka office amadi mahiloi sang ayamba thong hangna khide khwaramal kaithel da pot yonba amadi kaithel kab gi chang hanthaki lambi da lanai gari khara chen banatana passenger puba gari chena khide ningsing bayabade ing sok lising machamapal ga nifun nipan gi September gi tang kun ma thoi da tawna kiba merger agreement adubu yaning da ba phongdoktuna September gi tang kun ma thoi bu nongmaina namhatpa numit haina mingthonduna National Revolutionary Front na ngasi Manipur pumbada ban kaukibani English machamapal ga nifung apun gi September gi tang kun ma thoi da India da Manipur bu namduna tinhan kiba merger agreement gi mayokta thama chupna chathagadaba yaning da ba phongdokpa gi campaign ngasi dagi sana konung da hokre merger agreement asibu yaning da ba phongdoktuna Manipur gi firal tangkhai chingthakre hariba campaign asi Coalition for Indigenous Rights campaign na sinbani ngasi hokdokpa gi thoramadu da saruk yakiba singna India dagi Manipur gi special political status ama launa ba punna hotna minasi haina thamki Manipur gi ining tholai semba sana jawuna thoramasida saruk yaraduna hai Manipur na India da tillaga khara phagadra hairaga madugi ona tainaba oina thoklei hojikti lamdamasi gi haurok liba tungi mirol singbu ngak senaba aikoi punna amata oina hotna minaba mathau tare haina ningthauna makha taraduna phongdoki aikoi di samna lakole banglate bharat pokti loide su aikoi se layabani bharat ki constitution lekrina de so constitution layabani aikoi se hinam mamata da aikoi makoi digi taaba nate sumaina sahi lising kaya masak thona lejaba aikoi se na koi lekti naru bade sumaina sun tawa machen makai tawa korfu thugai ba tumba ne ko daba legadi aikoi hindaba yada badena aikoi sakam kandaba yada badena baro siga laimina na aikoi gi kari hani protection thara aikoi gi iksawa ko chana wa du ba aikoi gi status thara aikoi se leitraga de aikoi soidra mut Manipur bu pre-merger status da lehelu haiduna changsilakiba tha amagi campaign adu ngasi Thawbal district da su pangthokre English machamapul ga nifuma pan gi September kun ma thoi da tawkiba Manipur merger agreement bu yaning da ba phongdok po ina Thawbal kaithel apun ba nupi lupna aduga wangjing kaithel da na wangjing kaithel apun ba nupi lupna sinduna pangthoki Manipur na India da tinkibagi merger agreement haukiba chahi English machamapal ga nifuma panda sign tawna khibabu yaning da ba phongdok po aina ngasi ningthaukhong bazar da su kaithel fambi singna wakan mifam chathakre Coalition for Indigenous Rights campaign Manipur ga loinana Pangai Yangdong Youth Development Association na Imphal East ki Pangai da leiba tongan ba club organization amasung Maira Paibi Singa punna merger agreement 1949 gi mayokta Pangai kaithel da su wakan mifam amaga loinana pendabagi kholau kya laukre Miam hupna amasung Malem Pafal Firal Tangkhai Chingthaduna Awaba amasung nungaitabasu phongdoki Manipur Assembly na pass tawkiba bill ahum amadi Churchanpur gi thodokpu yaning da ba phongdokpu aina ngasi Kuki Women's Union na Human Rights Morega khusamnaduna ayuki pung 13 taba matamdagi Galngam Langton ground dagi hauraga wakat khongchat ama chatkre mioi lising ama chamanga romna amuba fizol setuna saruk yakiba rally aduna More Bazar fauduna laklaga More check post fauba laki tungda Hill Tribals Office ta su kholau kaya lauksenki rally chatlingai manungda More Bazar da leiba dukan sing thong lonhanki Nakalamrom da Union Ministry of Home Affairs ki Internal Security ki Secretary Asok Prasad na hayeng Churchanpur gi fibam yangsinba chatkad dauri haiba pau fangwadagi JC Churchanpur na ayuk pung manga dagi numidang wairam pung manga fauba Churchanpur district da pung tarakani thoigi general strike laukthokre Yaripok poiro khongjal dagi kambam ibemhal mihat ta chenaba mioi mari masa yaudana ngasi Chairap court ki CJM court ta Imphal East ki session judge A Guneshwar gi makha da hearing chathakre Yad asida Chennai haiduna Sajiwa jail da leirakliba poiro khongjal kaina chingkhongdagi mioi mari mara leiti haiduna court na bail da thadokre Court ki wayal adubu yaning da
haiduna poiro khongjel gi miyam na chairap court mamang da irang haukre ibemal mihat kamari leina na sem kiba JC gi women's wing gi vice president konthaugjam sanayai devi na case asigi matang da ayo na thangalak kiba report amadi witness oi kiba singi wafambo mamutta na yengdana judge na wayen kiba asi yaningde case asigi matang da asengba langla langjel khangnabagi damak hayengmak Manipur High Court ta amuk thengnaragani haiki ngasi court na haikiba rai aduda case asida Chennai hairiba mioi mari makki lupa lising yankai PR bond piraba matung thadokpa loinana case asigi investigation officer da darkar oirapa matamda laknamagina Manipur thadok tuna chatkidanaba court na khanganki ningsingba yabadi kambam ibemal mamang thagi tang traga nipanda masagi mayumda mathanta leiringai talakta sakhangdaba mioi khara changlaktuna potchai amadi sel huralaba matung mihat thina hatok pirong khibani Kambam Ibemal Mishiga Mari Lena Sam Kiba JC ki Secretary P Chawbun ngasi Session Judge A Guneshwar na mihat asida Chenari ba mioi maribu bel da thado kiba bu yaning da ba phongdok tuna andro kendra gi manungda ngasi ahing nongyai da gi khongchat chat maira khongchat chat kani amasung hayeng ayuk ki pung manga da gi nungthil pung manga fawba andro kendra ban kaure haina phongdorokli Ningthaukhong Ward number 3 da laiba macha ibema khudi TB da khundaraga laiba yum taret yamlaba police amadi VDA personnel singna ngak selaga JCB ani seasonaduna ngasi takhaikre mafam asida punna mioi ni funithoi leiri nupi amana hairapagi matung ina mafam asidagi mioi gi yum sidoknaba potlam sing hongdoknaba thasi gi tarang nipan gi nungthil pung mari makhai tabada khangalaki SDO Bishnupurna September gi tang taragada thokiba order na numit tarani gi manungda mafam asidagi handu u haikibani adubu matam kharadang thabana potlam sing handoknabagi Hondoknabagi tanja fangkidabasi yamna pende local MLA minister sigi mawongsi supnam sasani hairuduna mafamadugi miyamna thawongsi yaningdi hairi Manipur da ahan boina nupa fi sabasingi society emangarang thongju part 2 da leiba Sintha Handloom and Handicrafts da mifam ama pangthoktuna semkhre Manipur gi tongan ba mafam dagi lakpa nupa fi sabasing masana masabu thabok pijaba singna society asi sembada amata oina yanaki society asi bu semgat pagi pandamdi Manipur da leiriba nupa fi sabi singbu henna pukning thogot piduna state asida anoba mayon ama purakna bani hairi Ichel Nagamapal Soram Laikaina Women's Wing Punna Kusam Naduna Ngarang Soram Lairak Punsi Kaitel the Social Service Scheme ama Pangthokre Social Service Pangthok Kemadu Pangtholba Matung da Yuyon Basing da Yuyon da Naba Poktak Piki Loinana Yuyon Basing Lupa Lishing Manga Fine Tigani Haiba Wafam Tangki Yu Nisa Yonba Huranba Turel da Amotpa Hundopagi Pau Pirakpa Mioi da Mana Pigani Haidi Pau Pirak Liba Mioi Adugi Ming Aron Boina Tangani Haidi Manipur Student Federation MSF Imphal East na sinduna chahi khudingi pangthokpa aikhoi lairik ningthina tamsi haiba academic campaign makha chatharakpa oina Kangla Ukok Memorial English School Yaripok Changamdabi mathak leikai amudi Awang Kongpal Molati Primary School Khurai Lamlong ani asida free coaching class 10 khaktagi oiba lakliba October gi tang amadagi hauragani akupa marol phone number 9863685722 natraga 8259939234 dagi khangba yagani hairi Manipur Miyam na August thada inner line permit system ga mari leina na akanba irang hauringai cherakta Wangkai Assembly constituency gi oina PDS ki cheng naronda chingthoklaga haina thoklam lei hairi Miyam da fanghangadaba cheng huranduna haina thokhiba sigi matangda kendra sigi MLA na Wangkai Assembly constituency gi Miyam da sengdokadabani haina 15 Wangkai Kendra Development Forum na demand taurokli ngasi Mantripukida leiba forum asig office ta Paumi Singka unaba amada forum asigi advisor Okram Henry na hai Wangkai Kendra gi PDS ki item haibadi cheng kerosene tha kan kanduna yenba toimalakpadagi Wangkai Assembly constituency ki PDS item sing asi kanana karamna manghalibano thigatpada wafam asi thengnarakibani Kendra asigi oina August amadi September thagi PDS ki chengi quota chingthokre hairi adubu laibak thibadi Amana Kendra Sigi Miyam da PDS ki cheng asi September khaktamak yen ki August thagidi yelamdre hairi अखोइना पूरा प्रूफ ओइना फंगजराबा पोने मसिसे गवर्नमेंट दगी अखोइना थिगचरुबा गवर्नमेंट गी ऑफिस तगी अखोइना रेकॉर्ड लौथोकचरपनि माय डिस्पैच नंबर ग लोइनाना हजिक थानेगी चेंग चिंगथोखरे हजिक अगस्त था चेंग चिंगथोखरे सेप्टेम्बर चेसु चिंगथोखरे अमुक पी हिदौरिबरा हाइबसे मसिगी क्लैरिफिकेशन अमा पामजै चिनी से अखोइ हेक इलेक्शन लोइ बदगिदी
ngasi phokse dum pi hidre Wangkai Kendra gi honorable MLA dagi masigi clarification amasu pamjai masigi mari lena ba FCS department nagi werasu Wangkai Kendra gi chini lauthokre haibasu kitang khangjaningi India government की Ministry of New and Renewable Energy की मखादा National Institute of Solar Energy गुरगांव ना sponsor तौदुना Manipur Renewable Energy Development Agency Manireda की खुथांगदा Manipur दसु Surya Mitra Skill Development Training Program होदोखरे अकामपाता लेबा National Institute of Electronics and Information Technology नाइलेट की हॉल दा होदोखिबा थौरमदुदा Manireda की डायरेक्टर लोरेंबा मंगलेमना हाइकिबदा Surya Mitra हाइदिबासी इंडिया की ओइना यामना चावो प्रोजेक्ट अमनी Ministry of New and Renewable Energy की मखादा पांगथोकलिबा ट्रेनिंग असिना मणिपुर की ITI अमदी इलेक्ट्रॉनिक्स दा डिप्लोमा लोइरबा महिरोइ सिंगदा थामंगा चुपना लेमना ट्रेनिंग फंगनगनी ट्रेनिंग असिगी मनुंगदा सोलर अमदी रिन्यूएबल एनर्जी की इक्विपमेंट सिंग ऑपरेशन तौबा अमसुंग मेंटेनेंस करमना तौगनी हाइबगी मतंगदा ट्रेनिंग पीदुना तुंगदा मपुंग फाबा एंटरप्रेन्योर अमा ओहेनबा ngamnaba पांदम थमली हाइकी मसी याम चाव स्कोप ने कोई इंडिया की टारगेट सी सोलर खतदा 1 लाख मेगावाट नि हमने पुलब रिन्यूएबल एनर्जी की ना 1,70,000 मेगावाट सी 2022 मनुंग दे एक्सेप्ट तौदुनी अदो याम चाव 1,70,000 मेगावाट तुगी सेम साने बा मी से अदुमति याम दरकार लेकरे इंडिया गमी की टारगेट सु सूर्य मित्रा से लिसिंग यांखै सी पुथोकपनी अदो ngasi अखोइना हामगी मणिपुर गना ट्रैकल सी मखोइ कुंथ्राबु सूर्य मित्रा की ट्रेनिंग पीदोइनी moi tha mari manga changna moi da all detail theory practical yang ta matungda amadi hayeng makoi da koi gi entrepreneur moi bagi basic input sing pira kanda makoi si phil thador ka doini चाहिए सिगी संगाई फेस्टिवल नंगनबा हाइदुना कंगला फोर्ट सेमजिन साजिनबगी थबक कन्ना चथरिबा मफम असि nga फाबगी कुमहैगा चप मानरे मणिपुर गवर्नमेंट की पब्लिक वर्क्स डिपार्टमेंट चथरिबा सेमजिन साजिनबगी थबक असिगी मनुंग चना कंगला फोर्ट की मखा थंगबा माइकैदा लेरिबा कंगला माउट कंगला पाट असि इसिंग चिथोखिबदगी nga फाबगी कुमहै ओले नुमित निनी हुमनी ममांगदगी पाट असिगी इसिंग चिंगथोकपदगी लमदम असिगी मियोय कयाना पाट असिदा nga फानरी नुपी नुपा अंगांग खाक्तना पाट असिदा इन चिंगबा लांग थाकपा नुपा इन खोंदुना nga सु फानरी नुमित हुमनी असिदा अयोक nga अचौबा मैतै nga अमसुंग nga सा nga कुपना चिंगबा फादुना मसा मसागी ओइनरी लंबीदा लाकपा मियोय कया अमसु nga फाबा अदु येंगलंबदगी पाट असिदा कुमथादुना nga फाबा यावनखी मफम असिदगी फारिबा nga सिंग मरु ओइना nga कुपसिंगदी लंबीदा लाकपा मियोय सिंगा लैनखी ngandai pha di kiji kun mu mya phagra kan mu kanga da asok pa kiji tra mu nasi gu ne kiji ani mu mya phara ising ji kanga ga di phai ba ising jaw ku ne pha di je achouba di kun manga mu phare aduga macha da di blight ama ngarang ngasi ga di blight na ma di thalani yum da lekai da mayam na dum lo lai adu dum yole phagi ni ngasi ahing le aga chingni horen numit ta bo dum chingani ngasi gi wona di मणिपुर की हिस्ट्री दे यामना मरुओइ मफम अमा ओरिबा कंगला की कंगला पाट असिदा मिसम अमना nga फाबा हाइबसी यामना तांगना फंगबा तांजा अमनी अदुबो हारिबा तांजा असि मणिपुर गवर्नमेंट की पब्लिक वर्क्स डिपार्टमेंट ना संगाई फेस्टिवल नंगनबगी दमकता इसिंग चिंगथोक्तुना पाट असि सेमजननबा तौबदगी हारिबा तांजा असि अखोय लमदम मसिरि लेबा मियोय सिंगदा nga फाबगी तांजा असि फंगले अदु ngarang nahadagi nga फाबा हरकपा सिदा मियोय दाव याबा मियोय खरदी nga अचौबा मसा पुला पुला केजी निफु देनि यांखै बौदा फाबा यावना अदुबो हजिकसु मियोय खरा अमदि नौना पाट असिदा nga फारे हाइबा पाउ फंगबदगी लाइबक चांग यंगहौरगे हाइदन मफम असिदा nga फाबा लागनरी कैमरा पर्सन सुभाष शर्मा ग लोइना पाउदम जरिबा आई अकोजम तोंपोक इंपैक्ट न्यूज मालेम पुंबुगी ओइना वर्ल्ड अल्जाइमर मंथ ngasi पालन तौखरे मणिपुर दसु ट्रेन नर्सेस एसोसिएशन ऑफ इंडिया मणिपुर स्टेट ब्रांच जवाहरलाल नेहरू इंस्टीट्यूट ऑफ मेडिकल साइंसेस नर्सेस एसोसिएशन नेशनल अलायंस फॉर Elder People Livelihood Research Advocacy amadi Chronic Diseases of India ARDSI Manipur Chapter Manipur na sindana World Alzheimer Month Remember Me haiba theme da palan tawkre ahal oiba miyoi singbu nungsina amadi luna tawba khaktana Alzheimer laina gi amata ngairaba layeng pathapni haina ngasi pangthokiba thoram aduda tinkhiba miyamna yanaki Palace Compound leiba lamyan ba sanglenda pangthokiba thoram adugi saruk ama oina Alzheimer laina na maram oidun leikidraba miyoi singbu ningsingba amadi ikai khumnaba oina memory walk ama chatki Mamang tadi ko gi Alzheimer haiba ahan na naba beng joidaga naba ne haiba masi ahan werak na tawri ne haiba anaba na ti ahan wek tawri ne haiba hongna bini ne hana khalami masi hongna binate ahan oirakanda naba yaba adugumba brain gi sitharakpagi anaba amani degenerative disorder amani aduna masi koi layeng ba yai magi cure makti leitraga su magi layeng pathap lei adu phajana care lobiragadi nganna layeng biraba or naraktanaba preventive measures mayamama lauragadi ayamba problem ase khara makhai di kop tawba ngamni
Drug addict oiraba singi rehab center am oiriba existence na sinduna ngasi Humputara Raksuba International Day of Peace ki thoram pangthokre. Thoram asi Langol da leba existence ki drug dependence resort ta pangthokibani. Ngasi ki thoram da RAMS ki psychiatry department ki associate professor Dr. Gozendro amadi Young Development Organization ki president JC Sarmana athoiba Mithunglen Singh oikhi. Panba yabadi Malem da tangdu laitaba nungsi chanaba puraknabagi pandam da ing sok lising machamapal ga marfutara ga nithoida International Day of Peace asi United Nation Organization na haudokibani. Hauzik sanabagi pauda Manipur Mountaineering and Trekking Association MMTA gi chahi kuntramanga suba mapokumon palan ngasi minuthong da leiba MMTA gi yaifa sanglen da pangthokre thoramasi ga mari leinana senior journalist Yambem Labana MMTA na ing sok lising machamapal ga marfu da gi haudune state asigi manung hanjin ba lamsing da chatuna lamdamasi gi mahoksa lairembi gi fazaraba saktam sing bu explore tawri haiki Amrom da association asigi founder president RK Ranendra Jitna Mangjin Thaba Association ama oinabagi damak afaba luchingba ama chahi Changi haina phongdokhi thoramadu chahi asida MMTA na sinduna pangthokhiba program singda mai paklaba singda certificate sing yenthoki loinana MMTA ge mapokumona siga mari leinana lamdan da leiba Manipur Mountaineering Institute tagi minuthong da leiba MMTA fawba trekking amasu chatki Ekoi ngasi di suma pion de leire miyam de kai khunri ba ko chopa ya transparency and accountability lebitare financial discipline lebitare ekoi na duki matik ekoi members in di mafam da ekoi di tawri uthawas kari no se tarang upung amakan de ekoi da thaje ba trust deficit le redo aduna leadership is da ekoi da makhal lohing leadership ekoi ta ka boy dictatorial ade chumni manager anu vision na una team building then mediators District Football Association Thaubalna Sinduna 2nd Division 2015 da Saruk Yagadaba Wangjing Youth Football Club ki Sanaroi Singh na Sizinagadaba uniform sing ngasi a forgettable Narendra Khomba Trust Nongdren Khomba Trust Wangjing na yenthokre Youth Nongdren Khomba Trust Wangjing da pangthokiba thoram amada trust ki president Laire Lakpam athoba maitaina phongdorakpada haurakliba sanaroi singna Manipur gi mingchat purakpa khakta natana nisha gi ipakta Iraq na khigadabadagi kalhaunaba amasung mating leiba Manipur ama puraknabagi pandamda trust na sanaroi singda uniform sing asi pibani haina phongdoki Bharat Swabhiman Trust amadi Patanjali Yoga Samiti Manipur na sinduna ngasidagi assistant yoga teacher came ama iroi semba Chingzinda leiba Mayol gi complex ta hawdokre yoga gi oza chani rom na saruk yakiba camp asi hawdokpagi thoram aduda retired DGP Y Joy Kumar amadi Bharat Swabhiman Trust amadi Patanjali Yoga Samiti gi Rajya Pravari TH Nila Kumar su saruk yaki Thasi ki kuntra forward chathagadaba yoga teacher came asiga mari leinana Bharat Swabhiman Trust amadi Patanjali Yoga Samiti gi state unit ki general secretary Reverend Hilary Lunghar na hauziki yoga si malengi oirabani na yoga gi oza kaya demand tawrakle came asina oza singda chawna kanaba piragani haiki Ahom Suba Koizam Yaima Singh Memorial Kendra Wise League Kam Knockout Kang Tournament ki ahan bada quarter final match Oinam Kendra Kang Kut Mai Paktuna semi final changkre ngasi sanaki ba tournament asigi ahan bada quarter final match ta Oinam Kendra Kang Kut na Yumbu Thongzu Kendra Kang Kut pu Panzil Traganipan Tragatare Mai Thiba Pi Kibani Chahi Yankai dagi na Hufu Fawgi Kang Sanori Singi tournament asi ibuda Wangbren Khan na Chawba Kang Chang Committee na Sinduna Uchekon Laikon gi Kang Sangda Jun gi Tang Kunipan dagi sanaba horokibani Thongzo Assembly Constituency ki hanagi Emily Bizoi Koizam na mahaki apokpa mapabungi mingda pangthokpa tournament asida Kangkut Taraga Marina saruyari Aurabada bulletin asigi headlines amhana mayamda thamsage Humputara taret lak suba Manipur kanba numit pangthokre hauzik oireba Manipur gi saktam asi puraknaba honabada lamyanba irabot na lawkiba thogdangbu nawhongna na ningsingre National Revolutionary Front na kaukiba Manipur ban na mahuksagi punsida chawna akaiba pikre Amasung Nailit Akampata Solar Amadi Renewable Energy ki Akhanaba Skill Development Training Program Surya Mitra Hawdokre